ड्रग ललोनबा चनबा यारोइदबा डिमांड तौबा महिकसिंगदगी लैंगाक्सिना मणिपुर करमना कलखिबगे हाइबसे मियामना सोइदना खंगलमगने डिंगो पावसे ngasi nungthil phongkiba pandam pausedagi lokhotchabane ड्रग ललोनबा चनबा यारोइदबा डिमांड तौबा महिकसिंगदगी लैंगाक्सिना मणिपुर करमना कलखिबगे हाइबसे मियामना सोइदना खंगलमगनी हाइना सोशल वेलफेयर मिनिस्टर सुवैदिबा सेंगमाई केंद्रगी एमएलए हाइखाम डिंगोना फोंदोरकले वाफम असी हंदक पांगथोकदोरिबा लोकसभा मिखलदा बीजेपी की मिरेप ओइदिबा टीएस बसंत कुमार गे सेंगमाई केंद्रदा पांगथोकिबा मीटिंग अमगा मरी लैनना मिनिस्टर डिंगोना सोशल मीडिया दा थागलकपा वारोल अमदा फोंदोरखिबने बीजेपी मणिपुर प्रदेश की प्रेसिडेंट ए सरदा बीजेपी इम्फाल वेस्ट डिस्ट्रिक्ट की प्रेसिडेंट पीएस फोने मंडल की प्रेसिडेंट अमदि पार्टी असिगी ऑफिशियल याउना बीजेपी के कार्यकर्ता सिंगा लोइनना पांगथोकिबा मिफमदुगा मरी लैनना आइस डिंगोना सोशल मीडिया थागलकपा वारोल अमदा ngasi मीटिंग असी लाकदोरिबा लोकसभा मिखलगा मरी लैनना अखोई अमतोइना अफफता खना नैनमिनबगी तंजा अदु लौबने मिखल थेंगनबा मदे बोट थादनबा हाइबसे अखोई खुदिंगमकी हकने मसिदा मियामना यामना कुपना नैनदुना मणिपुरगी दमक खोंगफम लेंगदना लेपा ngamgadaba मफमदा बोट पीबा हाइबसिसु मियामगी हकने महांगना हाई खुनाई असिदा महिक ओइरगलबा मखोइदुगी इलीगल ओइबा कारबार चनबा यारोइदबा डिमांड सिंग मणिपुर थुगाइना होनबा कयादगे बीजेपी अमदि लैंगाक असिना मणिपुर करमना कलखिबगे हाइबसे मियामना सोइदना खंगबिरमगने लोइनना ड्रग ललोंदुना मयाई का बचिनजांगना इचाउ थोलकपा कयादगे करमना कलखिबगे अमदि करमना मखोइगी लंबीसिंग थिंगजिनदुना लाकली हाइबसे मियामना सोइदना खंगलमगने महांगना मखाताना हाई ख्वाइदगी हेना इरांग थोकपा लानगी सैथेंग फंगलिबा मफमसिंगी मनुंगदा सेंगमाई केंद्रसु अमने अदुमक ओइदुनसु ख्वाइदगी लिंगजेल मानबा केंद्र अमसुनी हाइबगा लोइनना ngasisu अखोइगी अमतो ओइबगी थौना अदु उटमिनदुना मणिपुरगी दमक निंगनबा लैतना लेटमिनसी हाइना अपील तौरकले महेश्वर थौनाउजमना येलोमी कंजनबा थांजिलकपा खोंथांगसिंगदा आरपीआई अथावालेना सौगतकने आरपीआई अथावाले असि बीजेपी गा चटमिनबा पार्टीनी हाइना लाना संदोगलिबसि मियामना थाजबिगनो पावसि ngasi nungthil phongkiba pandam pausedagi लखोटचबने स्टेट असिगी येलोमी कंजनबा महेश्वर थौनाउजमना थांजिलकपा खोंथांगसिंगदा आरपीआई अथावालेना सौगतकने मसिदा बीजेपी कांग्रेस नत्रगा पार्टी अमतगी लुचिंगबसिंगे याका येंगदुना लैरोय हाइना आरपीआई अथावालेगे नॉर्थ ईस्ट ऑब्जर्वर विनोद निकलजेना फोंदोरकले लाकदोरिबा तरागा निपान सुबा लोकसभा मिखलदा आरपीआई अथावालेगी मिरेप ओइदिबा महेश्वर थौनाउजमगी मिखलगा मरी लैनना थादोरकपा वीडियो फुटेज अमदा विनोद निकलजेना हाई मणिपुर खुनाईगी थबक तौरकपदा पार्टी की माइकईदगी महेश्वर थौनाउजमदा अयेटपा मत थमलोय हाइखे महांगना मखा तारदुना महाराष्ट्रदा आरपीआई अथावाले अमदि बीजेपी अनि पुनः चटमिनबा खक्तने अतोप स्टेट अमतदा पुनः चटमिनबा लैते बीजेपी अमदि कांग्रेस की मिरेप थादोकपा स्टेट कयादा आरपीआई अथावालेगी मिरेप थादोकतुना मिखल थेंगनरिबा असिना पार्टी असि अतोप पॉलिटिकल पार्टी गा मरी लैनदे हाइबा मयेक सेंगना ताकली हाइखे मणिपुर थोगलिबा इरांग असिगी वारोइसिन पुरकनबा महेश्वरना बीजेपी की असोइबा पुथोरकपा नत्रगा कांग्रेस न सोइरंबसिंग उथोरकपदा आरपीआई अथावालेना मपुंग फाना सौगतकने मिखल असिगा मरी लैनना आरपीआई अथावाले असि बीजेपी गा चटमिनबा पार्टी नि हाइना लाना संदोगलिबसिंग असिदा मियामना थाजबिगनु हाइना महांगना फोंदोखे हानगी मिनिस्टर वाई हेमोचंद्र कांग्रेस तगी तोखरे मणिपुर की फिबम फगना बोहनबदा निंगतमना वांगांगबा पांबना पार्टी दगी तोकपने आई हेमोचंद्र पावसी ngasi nungthil phongkiba pandam pausedagi लखोटचबने चाही 30 रोम हेना कांग्रेस पार्टी की थौमी ओइदुना मणिपुर लेजिस्लेटिव असेंबली की स्पीकर अमदे मिनिस्टर फाउबा ओइरमलबा इरेंगबम हेमोचंद्र इंडियन नेशनल कांग्रेस आईएनसी की प्राइमरी मेंबरशिप तगी तोंगनबा रेजिग्नेशन लेटर पिसिनख्रे मणिपुर की फिबम नॉर्मल ओइद्रे मसिदा पॉलिटिकल पार्टी अमगा हुनबा मतम नत्ते मौसा की फिबम द हंजिलक्तुना पॉलिटिकल एटमॉस्फेयर लाक्लबा मतमदा पॉलिटिक्स तहोनेंगे मणिपुर की फिबम फगनबा होनबदा निंगतमना वांगांगबा पामे मरमसिना पार्टी दगी तोकनबा फिरेप लौबनी हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की हानगी वर्किंग प्रेसिडेंट आई हेमोचंद्रन फोंदोखरे रेजिग्नेशन लेटर पिसिनखिबसिगा मरी लैनना ngasi मणिपुर प्रेस क्लब ता पाउमीसिंगा उनबदा आई हेमोचंद्रन फोंदोखिबदा हौखिबा चाही 30 रोम असिदा कांग्रेस पार्टी की थौमी अमा ओइदुना तांका कयादा अंगंबा थौदांग लौदुना लाखिबने अदुबु मतमना होंगलकपगी मतुंगिना ngasi कांग्रेस पार्टी असि लैवाक असिगा चानबा मतमगा चुनबा पार्टी अमा ओइबगी ममी अदु मांगसिलकपगुम तौरे
ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯥꯎꯗꯕ ꯑꯔꯨꯞꯄ ꯍꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯇ꯭ꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯠꯇ ꯌꯥꯎꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒ ꯍꯨꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯥꯛꯂꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯆꯨꯝꯒꯅꯤ ꯈꯜꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯇꯝꯅ ꯋꯥ ꯉꯥꯡꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯋꯥꯈꯜꯂꯣꯟ ꯆꯥꯅꯔꯛꯇꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯈꯦꯠꯅꯔꯛꯄꯅꯁꯨ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯥꯏ ꯍꯦꯃꯣꯆꯟꯗ꯭ꯔꯅ ꯑꯄꯤꯜ ꯇꯧꯈꯤ ꯚꯣꯇꯔ ꯂꯥꯛ 10,90,994ꯅ ꯚꯣꯠ ꯊꯥꯗꯒꯗꯧꯔꯦ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯚꯣꯇꯔ ꯂꯥꯛ 10,90,994ꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 1,439ꯗ ꯚꯣꯠ ꯊꯥꯗꯅꯒꯗꯕ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯤꯈꯜ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯖꯤꯂꯥꯒꯤ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯝꯄꯥꯛꯀꯤ ꯀꯦꯟꯗ꯭ꯔ 9ꯗ ꯑꯄꯨꯟꯕ ꯚꯣꯇꯔ ꯂꯥꯛ 9,51,219 219ꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 339ꯗ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯅꯒꯅꯤ ꯆꯤꯡꯒꯤ ꯑꯄꯨꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 1,330ꯗꯅ ꯚꯣꯇꯔ ꯂꯥꯛ 8,38,398 819ꯅ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯂꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯚꯣꯇꯔꯅ ꯂꯥꯛ 4,69,592 ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯒꯤꯅ ꯚꯣꯇꯔ ꯂꯥꯛ 3,19,138ꯅꯤ ꯀꯦꯟꯗ꯭ꯔ 3 ꯂꯩꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 163ꯇ ꯚꯣꯇꯔ ꯂꯥꯛ 1ꯔꯣꯝꯅ ꯚꯣꯠ ꯊꯥꯗꯅꯒꯅꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯊꯧ ꯇꯧꯒꯗꯕ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 163ꯀꯤ ꯃꯅꯨꯡꯗ ꯁꯦꯟꯁꯤꯇꯤꯚ ꯑꯃꯁꯨꯡ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯒꯗꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯈꯪꯗꯣꯛꯄ ꯂꯣꯏꯔꯦ ECIꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡꯏꯟꯅ ꯏꯂꯦꯛꯁꯟ ꯑꯣꯕꯖꯥꯔꯚꯔꯁꯤꯡꯅꯁꯨ ꯃꯤꯈꯜꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯈꯜꯗ BJPꯒꯤ ꯃꯤꯔꯦꯞ 10 ꯂꯝꯕꯥ ꯌꯥꯎꯗꯅ ꯀꯥꯔꯛꯄꯗ CM ꯕꯤꯔꯦꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ BJPꯒꯤ ꯃꯤꯔꯦꯞ 10 ꯂꯝꯕꯥ ꯌꯥꯎꯗꯅ ꯀꯥꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ CM ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯦꯃꯥ ꯈꯥꯟꯗꯨ ꯌꯥꯎꯅ BJPꯒꯤ ꯃꯤꯔꯦꯞ 10 ꯂꯝꯕꯥ ꯌꯥꯎꯗꯅ ꯀꯥꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯃꯁꯤꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯊꯕꯛ ꯉꯝꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯅꯔꯤ